ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯥꯍꯨꯜ ꯊꯤꯡꯕꯥꯏꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇꯗꯤ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄꯗ ꯀꯔꯤꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯇꯥꯝꯅ ꯂꯩꯕ ꯋꯥꯏꯈꯨꯜ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯊꯥꯗꯣꯏ ꯀꯧꯕꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯥꯏꯈꯣꯝꯕꯗꯤ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯇꯥꯔꯤꯕ꯭ꯔꯥ ꯊꯥꯗꯣꯏ, ꯑꯩꯍꯥꯛꯄꯨ ꯁꯨꯃꯥꯡ ꯐꯥꯎꯗ ꯁꯝꯂꯨ ꯂꯥꯎ꯫ ꯏꯃꯨꯡꯗ ꯑꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯍꯛꯆꯥꯡꯁꯤ ꯏꯁꯣꯟ ꯁꯣꯟꯕꯒꯨꯝ꯫ ꯇꯥꯔꯦ ꯆꯥꯛ ꯊꯣꯡꯂꯨꯕꯅꯦ, ꯂꯥꯛꯑꯣ ꯑꯩ ꯁꯝꯕꯤꯔꯒꯦ꯫ ꯅꯍꯥꯛꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯍꯥꯛꯀꯨꯝꯕ ꯁꯣꯏꯅꯥꯏꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨꯕꯨ ꯅꯍꯥꯛꯅ ꯃꯥꯡꯍꯟꯖꯔꯦ꯫ ꯑꯁ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯗꯨꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯒꯤ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯀꯣ꯫ ꯑꯩꯍꯥꯛꯅ ꯏꯁꯣꯔ ꯀꯌꯥꯗ ꯏꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕꯁꯤꯕꯨ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯄꯥꯏꯈꯣꯝꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕ ꯑꯁꯤꯇꯕꯨ ꯐꯔꯛꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯩ꯫ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯈꯥꯕꯤ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯀꯤ ꯑꯊꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯤꯔꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯐꯠꯇꯕ ꯂꯥꯏ ꯀꯌꯥ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯃꯗ ꯂꯩꯈꯥꯕꯤꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯥꯔꯣꯏ ꯑꯃꯅ, "ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕꯗꯤ?" ꯂꯩꯈꯥꯕꯤꯅ, "ꯍꯦ ꯏꯇꯥ ꯁꯥꯔꯣꯏ, ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ, ꯑꯩꯍꯥꯛꯀꯤ ꯊꯤꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯐꯖꯍꯟꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯠꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛꯀꯤ ꯁꯛꯐꯝ ꯑꯁꯤ ꯎꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯇꯨꯀꯠꯆꯕ ꯐꯥꯎꯏ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯊꯥꯗꯣꯏ ꯀꯧꯕ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨꯕꯨ ꯅꯍꯥꯛꯅ ꯃꯨꯟꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯅ ꯅꯤꯡꯂꯤꯕ ꯄꯨꯝꯕ ꯊꯨꯡꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨꯕꯨ ꯅꯍꯥꯛꯅ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯑꯃꯗꯤ ꯊꯨꯡꯍꯟꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯀꯔꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯣ ꯑꯩꯅ ꯊꯨꯡꯍꯟꯒꯗꯧꯔꯤꯕꯁꯦ? ꯍꯥꯏꯕꯤꯌꯨ ꯏꯇꯥꯁꯤꯡ꯫ ꯑꯩꯍꯥꯛꯀꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯀꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯗꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯍꯤ ꯑꯃ ꯄꯤꯒꯅꯤ꯫ ꯃꯍꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯄꯤꯊꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯁꯣꯏꯗꯅ ꯐꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯦ ꯊꯥꯗꯣꯏꯅ ꯄꯥꯡꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯈꯥꯕꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯈꯥꯕꯤꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯕꯨ ꯃꯇꯝ ꯀꯌꯥ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯗꯣꯏꯅ ꯂꯩꯀꯣꯜꯗ ꯍꯩ ꯂꯩꯁꯤꯡ ꯍꯦꯛꯄ ꯂꯥꯛꯄꯗ ꯂꯩꯈꯥꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯛꯍꯦꯟꯕꯤ ꯏꯇꯥ, ꯏꯇꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯀꯌꯥ ꯄꯨꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯅꯇꯥꯗ ꯁꯦꯡꯅ ꯇꯝꯃꯨꯗꯣ꯫ ꯅꯇꯥꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯏꯇꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯍꯥꯛ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯑꯩꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯁꯨ ꯏꯇꯥꯒꯤ ꯑꯋꯥꯕꯗꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨ꯫ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯗꯣ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛ ꯐꯒꯠꯂꯛꯅꯕ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯏꯁꯣꯔꯗ ꯀꯠꯅꯕ ꯍꯥꯏꯗꯨꯅ ꯍꯩ ꯂꯩꯁꯤꯡ ꯑꯁꯦ
ꯍꯦꯛꯄ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥ. ꯏꯇꯥ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ. ꯂꯩꯀꯣꯜ ꯑꯁꯤꯗ ꯈꯔ ꯍꯦꯟꯅ ꯆꯪꯁꯤꯜꯂꯒ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯕꯅꯤ. ꯃꯉꯣꯟꯗ ꯍꯥꯏꯖꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯗꯣ ꯁꯣꯏꯗꯅ ꯐꯍꯟꯕ ꯉꯝꯒꯅꯤ. ꯍꯥ, ꯀꯔꯤ ꯍꯥꯏꯕ ꯏꯇꯥ? ꯏꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯥ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯕꯨ ꯃꯤꯃꯥꯟꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯀꯠꯊꯣꯛꯂꯕꯁꯨ ꯑꯩ ꯀꯠꯊꯣꯛꯀꯦ ꯏꯇꯥ. ꯂꯩꯈꯥꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯈꯥꯕꯤꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯖꯕ ꯅꯠꯇꯦ. ꯊꯥꯗꯣꯏꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯩꯈꯥꯕꯤꯅ ꯑꯍꯜ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯃꯥ, ꯅꯁꯥꯅ ꯈꯨꯌꯥꯈꯥꯗ ꯆꯪꯖꯔꯤ. ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯕꯨ ꯃꯤꯃꯥꯟꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯃꯨꯛꯇ ꯄꯨꯕꯤꯔꯛꯎ. ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥ ꯄꯥꯡꯊꯣꯛꯆꯒꯦ. ꯍꯧꯒꯠꯂꯨ ꯏꯕꯦꯝꯃ. ꯅꯍꯥꯛꯅ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ. ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯇꯥꯕꯅꯤ. ꯇꯥꯛꯄꯤꯌꯨ ꯏꯃꯥ. ꯅꯁꯥꯅ ꯀꯔꯤ ꯀꯠꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯃꯤꯃꯥꯟꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯄꯨꯔꯛꯄ ꯉꯝꯒꯅꯤ? ꯏꯄꯨꯔꯣꯏꯕꯅꯕꯨ ꯐꯔꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯍꯥꯛ ꯊꯋꯥꯏꯁꯦ ꯀꯠꯊꯣꯛꯂꯕꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ. ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯐꯍꯟꯅꯅꯕ ꯍꯤꯗꯥꯛ ꯑꯃ ꯄꯤꯒꯅꯤ. ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯑꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯍꯦꯛ ꯊꯛꯈꯤꯕꯒ ꯃꯥꯡꯈ꯭ꯔꯒꯅꯤ. ꯅꯍꯥꯛ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ. ꯍꯤꯗꯥꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ. ꯑꯩꯍꯥꯛꯀꯤ ꯁꯛꯇꯝ ꯊꯤꯖꯤꯟꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯈꯤꯒꯅꯤ. ꯍꯤꯗꯥꯛ ꯑꯁꯤ ꯄꯥꯏꯁꯤꯜꯂꯨ. ꯍꯤꯗꯥꯛ ꯑꯁꯤ ꯊꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯗꯣ ꯃꯤꯃꯥꯟꯅꯕ ꯁꯣꯏꯗꯅ ꯉꯝꯂꯒꯅꯤ. ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯔꯗꯨꯅ ꯊꯥꯗꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ. ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯑꯃꯠꯇ ꯈꯟꯗꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯁꯛꯐꯝꯒꯤ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯔꯝꯗꯦ. ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯂꯩꯈꯥꯕꯤꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯊꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯄꯨꯝꯕ ꯐꯈꯤꯔꯝꯃꯤ. ꯄꯥꯏꯈꯣꯝꯕꯅ ꯍꯤꯗꯥꯛ ꯑꯗꯨ ꯍꯦꯛ ꯊꯛꯈꯤꯕꯗꯒꯤ ꯊꯥꯗꯣꯏꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ. ꯃꯥꯏꯊꯣꯡꯗ ꯈꯪꯍꯧꯗꯅ ꯗꯥꯛꯐꯝ ꯀꯌꯥ ꯊꯣꯔꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯑꯣꯏꯔꯛꯂꯤꯕ ꯁꯛꯐꯝ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ. ꯃꯍꯥꯛꯀꯤ ꯁꯛꯇꯝꯅ ꯊꯤꯖꯤꯟꯈ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ. ꯍꯩ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯀꯥꯁꯤꯗ ꯅꯍꯥꯛ ꯂꯩꯔꯝꯂꯤꯕꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯍꯥꯛ ꯅꯪꯒꯤ ꯊꯥꯗꯣꯏꯅꯤ. ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯅꯥꯒꯤ ꯊꯥꯗꯣꯏ? ꯑꯩ ꯊꯥꯗꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯅꯍꯥꯛ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯃꯄꯨꯔꯣꯏꯕꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ. ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯅꯤꯡꯕ ꯀꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯈꯥꯕꯤꯗꯤ ꯊꯥꯗꯣꯏꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯐꯪꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯃꯌꯥꯝꯅ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯌꯥꯝꯅ ꯃꯥꯕꯨ ꯎꯕꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕꯁꯨ ꯌꯥꯎꯔꯝꯃꯤ. ꯃꯌꯨꯝꯗꯁꯨ ꯆꯪꯕ ꯉꯝꯗꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯨꯔꯦꯜ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯇꯥꯎꯊꯔꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯤꯍꯨꯜꯗꯤ ꯍꯨꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯇꯥꯔꯝꯗꯦ. ꯊꯥꯗꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯂꯤꯟꯅ ꯆꯤꯛꯈꯤꯕꯒꯤ ꯗꯥꯛꯐꯝ ꯑꯃ ꯇꯥꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯃꯅꯥ ꯈꯔ ꯍꯦꯛꯇꯨꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯊꯛꯄꯤꯔꯝꯃꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ? ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯏꯕꯨꯡꯕꯨ ꯑꯩꯍꯥꯛꯅ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯆꯤꯡꯈꯠꯇꯨꯅ ꯏꯕꯨꯡꯒꯤ ꯊꯋꯥꯏ ꯀꯜꯂꯛꯈꯤꯕꯅꯤ. ꯏꯕꯨꯡꯒꯤ ꯈꯨꯗꯥꯡꯗ ꯌꯥꯝꯅ ꯃꯍꯨ ꯀꯟꯕ ꯂꯤꯟ ꯑꯃꯅ ꯆꯤꯛꯈꯤꯕꯗꯒꯤ ꯏꯕꯨꯡꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯋꯥꯈꯜ ꯇꯥꯗꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯇꯥꯎꯊꯔꯛꯈꯤꯕꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯋꯥꯏ ꯀꯜꯂꯛꯄꯅꯤ ꯍꯥꯏꯕ? ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯏꯁꯜ. ꯏꯁꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯍꯥꯛꯀꯤ ꯃꯤꯡꯗꯤ ꯊꯥꯗꯣꯏ ꯀꯧꯏ ꯏꯕꯨꯡ. ꯑꯩꯍꯥꯛ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯤ. ꯅꯍꯥꯛ ꯑꯩꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ?
ꯑꯩꯗꯤ ꯏꯕꯨꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ? ꯏꯕꯨꯡꯗꯤ ꯑꯩꯒ ꯍꯥꯟꯅ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯕꯗꯗꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯗꯤ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯏ꯫ ꯉꯁꯤ ꯏꯆꯜꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯅꯣꯡꯃꯗꯤ ꯏꯆꯜꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯂꯤꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯨ ꯀꯟꯈꯤꯕꯅ ꯄꯥꯔꯤꯒꯤ ꯃꯁꯥ ꯌꯥꯝꯅ ꯐꯤꯕꯝ ꯂꯨꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯄꯥꯔꯤꯕꯨ ꯃꯊꯟꯇ ꯊꯝꯂꯝꯕꯁꯨ ꯌꯥꯗꯕꯅ ꯃꯍꯥꯛꯅ ꯄꯥꯔꯤꯒꯤ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤ ꯎꯕꯗ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩꯍꯥꯛꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪꯒ ꯆꯠꯈꯤꯁꯤꯔꯥ? ꯆꯠꯂꯔꯣꯏꯗ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯎꯔꯒ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯁꯣꯟꯖꯗꯨꯅ ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯇꯧꯗꯨꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯊꯥꯗꯣꯏꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯄꯥꯔꯤ ꯋꯥꯈꯜꯗꯤ ꯇꯥꯏ, ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯤ ꯐꯖꯅ ꯀꯟꯈꯠꯇꯕꯅ ꯊꯥꯗꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯗꯦ꯫ ꯊꯥꯗꯣꯏꯅ ꯃꯍꯥꯛꯀꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯥꯔꯤꯁꯨ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯜ, ꯉꯁꯤꯗꯤ ꯏꯆꯜꯒꯤ ꯅꯐꯝꯗ ꯅꯕꯨꯡ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯅꯍꯥꯛꯀꯤ ꯁꯦꯕꯥꯗꯨ ꯎꯕꯗ ꯅꯕꯨꯡ ꯄꯦꯜꯂꯤ꯫ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯒꯤ ꯑꯌꯥꯕꯗꯣ ꯏꯆꯜꯅ ꯄꯤꯕꯤꯌꯨ꯫ ꯏꯕꯨꯡ ꯍꯥꯏꯕꯤꯔꯤꯕ ꯄꯨꯝꯕ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕꯗꯤ ꯄꯥꯝꯗꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯏꯆꯜꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯛꯄꯁꯤꯗ ꯃꯍꯥꯛꯅ ꯏꯆꯜꯕꯨ ꯊꯤꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯊꯥꯗꯣꯏꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯄꯥꯔꯤꯗ ꯇꯝꯂꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕ ꯄꯥꯏꯈꯣꯝꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯊꯛꯇꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯏꯆꯜꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯩꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯨꯁꯨ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯨꯁꯨ꯫ ꯑꯩꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯩꯒꯤ ꯇꯨꯀꯠꯆꯔꯕ ꯁꯛꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯅꯤ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕꯤꯔꯔꯣꯏ꯫ ꯑꯗꯨꯝꯅꯁꯨ ꯍꯦꯛꯇ ꯈꯟꯒꯅꯨ ꯏꯆꯟ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ꯫ ꯐꯔꯦ, ꯑꯩꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯝꯃꯤ꯫ ꯑꯩꯍꯥꯛꯀꯤ ꯁꯛꯐꯝ ꯑꯁꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕꯔꯥ? ꯑꯩ ꯅꯪꯒꯤ ꯊꯥꯗꯣꯏꯅꯤ꯫ ꯅꯍꯥꯛꯀꯤꯗꯃꯛ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯕꯤ ꯊꯥꯗꯣꯏꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯥꯛꯂꯤꯕꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯦ꯫ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯄꯥꯔꯤꯅ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯥꯗꯣꯏꯗ ꯉꯥꯡꯕꯤꯔꯤꯕꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯐꯥꯊꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯊꯥꯗꯣꯏꯕꯨ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯜꯍꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯍꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯕꯨ ꯇꯥꯟꯅꯗꯨꯅ ꯊꯥꯗꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯀꯠꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯈꯥꯕꯤꯗꯨ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨ ꯃꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯦ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯠꯇꯅ ꯀꯧꯔꯤꯕꯗꯤ? ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯦ ꯍꯥꯟꯅꯒꯨꯝꯅ ꯊꯤꯖꯤꯜꯂꯛꯂꯤꯕꯁꯦ? ꯑꯩꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯖꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯃꯥꯏꯊꯣꯡ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯍꯥꯛꯀꯤ ꯁꯛꯂꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕ? ꯑꯩꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯖꯗꯨꯅ ꯂꯩꯅꯅꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ
ꯑꯃꯠꯇ ꯂꯩꯔꯣꯏꯗ꯭ꯔꯥ? ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯄꯥꯝꯕꯩ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯌꯨꯗꯣ, ꯑꯩꯍꯥꯛꯀꯤ ꯑꯉꯝꯕ ꯎꯄꯥꯏ ꯍꯣꯠꯅꯗꯨꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯆꯨꯝꯅ ꯆꯠꯂꯕ ꯃꯇꯨꯡ ꯈꯨꯡꯒꯪ 7 ꯂꯥꯜꯂ ꯃꯇꯨꯡꯗ ꯄꯥꯛꯂꯕ ꯇꯨꯔꯦꯜ ꯑꯃ ꯂꯩꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯁꯥꯍꯤꯡ ꯆꯥꯕ ꯉꯥ ꯀꯌꯥ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯕ ꯉꯝꯗ꯭ꯔꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯂꯒ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯑꯃ ꯂꯩꯕꯅꯤ꯫ ꯆꯤꯡꯁꯥꯡꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯂꯩ ꯑꯃ ꯁꯥꯠꯄꯅꯤ꯫ ꯂꯩ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯦꯛꯇꯨꯅ ꯅꯥꯆꯣꯝ ꯑꯣꯏꯅ ꯁꯤꯟꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯑꯃꯗꯤ ꯃꯤꯁꯛ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯠꯊꯣꯛꯄ ꯉꯝꯕ ꯃꯤꯁꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯗꯕ ꯃꯤꯁꯛ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯤꯒꯅꯤ? ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯇꯣꯉꯥꯟꯕ ꯁꯥꯍꯨꯝ ꯑꯃ ꯐꯪꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯕ ꯃꯐꯝ ꯑꯃꯗ ꯃꯤꯁꯛ ꯑꯗꯨ ꯂꯩꯔꯤ꯫ ꯅꯍꯥꯛꯀꯤ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯍꯟꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯄꯨꯝꯕ ꯐꯪꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯈꯥꯕꯤꯗꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯀꯌꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯥꯛꯄꯗ ꯄꯥꯔꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯈꯥꯕꯤꯒꯤ ꯍꯛꯆꯥꯡꯗ ꯈꯪꯍꯧꯗꯅ ꯁꯥꯍꯨꯝ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯁꯛ ꯑꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯆꯤꯡꯂꯣꯟ ꯑꯗꯨꯗ ꯀꯥꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯄ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ, ꯏꯕꯨꯡꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯏꯕꯨꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝꯅ ꯎꯏ꯫ ꯑꯩꯍꯥꯛ ꯈꯨꯡꯒꯪ ꯁ꯭ꯋꯥꯏꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥ ꯍꯦꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤ ꯑꯗꯨꯝꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯆꯜꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ, ꯅꯍꯥꯛ ꯑꯃꯨꯛꯇ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯂꯩꯇꯦ꯫ ꯏꯕꯨꯡ, ꯑꯩꯍꯥꯛꯄꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯏꯕꯨꯡꯒꯤ ꯑꯋꯥꯕ ꯅꯇꯧ ꯑꯗꯣ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯪꯖꯕꯅꯤ꯫ ꯏꯕꯨꯡꯒꯤ ꯑꯋꯥꯕꯗꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯄꯥꯔꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯈꯥꯕꯤꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯂꯩꯈꯥꯕꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯄꯥꯔꯤꯅꯁꯨ ꯊꯥꯗꯣꯏꯒꯤ ꯐꯤꯕꯝ ꯑꯗꯨ ꯐꯍꯟꯅꯕꯒꯤꯗꯃꯛ ꯂꯩ ꯑꯗꯨ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯒꯅꯨ ꯏꯕꯨꯡ꯫ ꯑꯩꯍꯥꯛꯅ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯏꯕꯨꯡꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯁꯣꯏꯗꯅ ꯍꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ? ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯒꯗꯕ ꯄꯣꯠꯁꯛꯇꯤ ꯅꯠꯇꯦ꯫ ꯁꯥꯔꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯄ ꯂꯩ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯥꯔꯤꯗ ꯇꯝꯂꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯊꯥꯗꯣꯏꯒꯤꯗꯃꯛ ꯂꯩ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯀꯅꯤ꯫ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯁꯅꯨ, ꯑꯩꯅ ꯂꯩ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯄꯥꯔꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯈꯥꯕꯤꯅ ꯇꯥꯛꯂꯛꯈꯤꯕ ꯂꯝꯕꯤꯗꯨꯗ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯉꯩ ꯂꯩꯈꯥꯕꯤꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯕꯨ ꯃꯃꯤꯠ ꯊꯛꯍꯟꯕ ꯌꯥꯕ ꯐꯤꯖꯩ ꯀꯌꯥ ꯁꯦꯠꯆꯤꯟꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ꯫ ꯄꯥꯏꯈꯣꯝꯕ ꯂꯩꯈꯥꯕꯤꯕꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯂꯝꯃꯤ꯫ ꯂꯩꯈꯥꯕꯤꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯃꯃꯤꯠ ꯊꯛꯍꯜꯂ ꯃꯇꯨꯡ ꯄꯥꯏꯈꯣꯝꯕꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯈꯣꯝꯕꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯏꯈꯣꯝꯕ ꯁꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯔꯤꯅ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟ ꯌꯧꯔꯛꯄꯗ ꯊꯦꯡꯒꯨ ꯑꯃ ꯎꯔꯤꯁꯤꯡꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯦꯡꯒꯨꯗꯨꯕꯨ ꯄꯥꯔꯤꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯊꯦꯡꯒꯨꯅ, ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯎꯕꯗ ꯑꯩꯍꯥꯛ ꯄꯦꯜꯂꯦ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ?
ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯂꯥꯟꯕ ꯉꯝꯂꯣꯏ꯫ ꯑꯩꯍꯥꯛ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯜꯂꯒ ꯂꯩꯕ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯃꯇꯣꯟ ꯍꯧꯕ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯍꯦꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯍꯥꯛꯅ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯍꯦꯛꯅꯤꯡꯂꯤꯕꯗꯤ? ꯅꯍꯥꯛ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯕ꯭ꯔꯥ? ꯑꯩꯍꯥꯛ ꯂꯩ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯂꯩ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯍꯦꯛꯀꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯄꯤꯔꯝꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯄꯥꯝꯃꯨꯗ꯭ꯔꯕꯗꯤ ꯃꯤꯁꯛ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯂꯥꯟꯕ ꯉꯝꯒꯅꯤ꯫ ꯅꯍꯥꯛ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯂꯥꯟꯕ ꯉꯝꯒꯗꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯃꯤꯠ ꯑꯗꯣ ꯃꯤꯀꯨꯞ ꯑꯃꯇꯪ ꯎꯏꯁꯤꯜꯂꯨ꯫ ꯄꯥꯔꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯃꯃꯤ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗꯒꯤ ꯊꯦꯡꯒꯨꯗꯨ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯂꯥꯏꯊꯣꯛꯀꯅꯨ꯫ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯀꯌꯥ ꯂꯩꯕꯅꯤ꯫ ꯅꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯤꯜꯂꯨ꯫ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯁꯥ ꯀꯌꯥ ꯄꯥꯔꯤꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯦꯡꯅꯗꯨꯅ ꯑꯁꯨꯝ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯩꯔꯥꯡ ꯄꯥꯝꯕꯤ ꯑꯃꯗ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯧꯅꯥ ꯐꯕ ꯇꯝꯕ, ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯣ ꯁꯣꯏꯗꯅ ꯂꯧꯔꯒꯅꯤ꯫ ꯍꯦ ꯏꯁꯣꯔ, ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯣ, ꯑꯩꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯑꯗꯣꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯀꯦ ꯍꯥꯏꯅ ꯏꯁꯥ ꯏꯊꯟꯗ ꯋꯥꯁꯛꯆꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯌꯨ꯫ ꯉꯁꯤ ꯐꯥꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯉꯝꯗ꯭ꯔꯤ꯫ ꯅꯍꯥꯛ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯂꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯩ ꯑꯁꯤꯕꯨ ꯍꯦꯛꯂꯨꯔꯕꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯁꯤꯕꯨ ꯁꯣꯏꯗꯅ ꯍꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯌꯨꯗꯣ꯫ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯂꯩ ꯑꯁꯤ ꯆꯤꯡ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯑꯣꯟꯈꯤꯕꯅꯤ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯂꯩ ꯑꯁꯤ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯁꯥꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯄ ꯉꯝꯕ, ꯃꯤꯒꯤ ꯃꯥꯡꯅꯕ ꯑꯃꯠꯇ ꯁꯤꯟꯗꯕ ꯃꯤꯁꯛ ꯈꯛꯇꯅ ꯂꯩ ꯑꯁꯤꯕꯨ ꯍꯦꯛꯄ ꯌꯥꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯅ ꯂꯩ ꯑꯁꯤꯕꯨ ꯊꯦꯡꯂꯨꯔꯕꯗꯤ ꯃꯍꯥꯛ ꯈꯨꯗꯛꯇ ꯎꯠ ꯑꯣꯟꯒꯅꯤ꯫ ꯑꯩꯍꯥꯛ ꯂꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ꯫ ꯑꯩꯍꯥꯛꯄꯨ ꯂꯩ ꯑꯁꯤ ꯍꯦꯛꯄꯒꯤ ꯑꯌꯥꯕꯗꯣ ꯑꯃꯨꯛꯇꯪ ꯄꯤꯅꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯣ꯫ ꯂꯩ ꯑꯁꯤꯕꯨ ꯍꯦꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯌꯦꯡꯖꯔꯣ꯫ ꯄꯥꯔꯤꯅ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯩ ꯑꯗꯨ ꯍꯦꯛ ꯊꯦꯡꯂꯨꯕꯒ ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯄꯥꯔꯤꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯊꯧꯅꯥ ꯐꯔꯕ ꯇꯝꯕ, ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯇꯧ ꯑꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯆꯠꯂꯣ, ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯆꯔꯨꯔꯣ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯩ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ꯫ ꯈꯪꯍꯧꯗꯅ ꯄꯥꯔꯤꯕꯨ ꯁꯥꯄꯨ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯎꯃꯪ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯊꯥꯗꯣꯏ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯜ, ꯀꯅꯥꯃꯇ ꯑꯩꯒꯤ ꯅꯥꯛ ꯑꯁꯤꯗ ꯆꯪꯕꯤꯔꯛꯀꯅꯨ꯫ ꯑꯩꯍꯥꯛ ꯏꯪꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ꯫ ꯑꯩ ꯄꯥꯔꯤꯅꯤ ꯏꯆꯜ, ꯌꯦꯡꯉꯣ, ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯕꯤꯔꯒꯅꯤ꯫ ꯅꯪꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯂꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯃꯍꯥꯛꯅ ꯁꯛ ꯈꯪꯕꯤꯔꯒꯅꯤ ꯍꯥꯏꯕ? ꯊꯥꯗꯣꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯄꯥꯔꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯨꯕꯒꯤ ꯃꯁꯥꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ, ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯏꯕꯨꯡ, ꯀꯔꯤꯅꯣ ꯏꯕꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ?
ꯅꯁꯥꯅ ꯁꯦꯡꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ ꯏꯕꯨꯡ. ꯏꯆꯥ, ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯦ. ꯌꯦꯡꯉꯣ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯄꯨꯔꯛꯂꯤꯕ ꯂꯩ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯆꯤꯜꯂꯕꯗꯤ ꯅꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯁꯣꯏꯗꯅ ꯍꯜꯂꯛꯂꯒꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯅ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ. ꯁꯤ ꯂꯩ ꯑꯁꯤ ꯂꯧꯁꯤꯜꯂꯨ. ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤꯗꯃꯛ ꯏꯕꯨꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯄꯥꯔꯤꯅ ꯂꯩ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗ ꯁꯤꯟꯕꯤꯔꯝꯃꯤ. ꯂꯩ ꯑꯗꯨ ꯍꯦꯛ ꯆꯤꯜꯂꯨꯕꯗꯒꯤꯗꯤ ꯊꯥꯗꯣꯏꯗꯨ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯎꯅꯤꯡꯃꯟꯈꯤꯕꯅ ꯄꯥꯔꯤꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯂꯩꯈꯥꯕꯤꯅ ꯊꯥꯗꯣꯏꯅ ꯂꯩ ꯑꯗꯨ ꯆꯤꯟꯗꯨ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ. ꯃꯍꯥꯛ ꯐꯥꯊꯕ ꯉꯝꯗꯅ ꯊꯥꯗꯣꯏꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ. ꯊꯥꯗꯣꯏ ꯌꯥꯝꯅ ꯄꯥꯈꯠꯅ, ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯤꯕꯗꯤ? ꯃꯍꯥꯛꯇꯤ ꯅꯍꯥꯛꯀꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯗꯕ, ꯅꯍꯥꯛꯀꯤ ꯁꯛꯐꯝ ꯈꯛꯇꯗ ꯅꯨꯡꯁꯤꯕ, ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯁꯛ ꯊꯤꯔꯛꯂ ꯃꯇꯝꯗꯅ ꯅꯍꯥꯛꯄꯨ ꯃꯁꯛ ꯈꯪꯁꯤꯟꯅꯗꯅ ꯂꯩꯈꯤꯕ ꯃꯤꯁꯛꯅꯤ. ꯅꯍꯥꯛ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛꯅ ꯊꯣꯛꯍꯟꯈꯤꯕꯅꯤ. ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯛꯐꯝ ꯑꯗꯨꯗ ꯑꯣꯜꯍꯟꯈꯤꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕꯅꯤ. ꯆꯨꯝꯃꯤ, ꯃꯍꯥꯛ ꯑꯩꯒꯤ ꯁꯛꯐꯝ ꯈꯛꯇꯗ ꯅꯨꯡꯁꯤꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯃꯍꯥꯛꯄꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ. ꯅꯍꯥꯛꯅ ꯅꯥꯆꯣꯝ ꯑꯣꯏꯅ ꯁꯤꯜꯂꯤꯕ ꯂꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ. ꯉꯁꯤꯅ ꯀꯔꯝꯕ ꯅꯝꯊꯥꯛ? ꯉꯁꯤꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯃꯠꯇ ꯌꯥꯔꯣꯏ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯌꯥꯝꯅ ꯊꯨꯅ ꯁꯤꯟꯅꯧ. ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯤ. ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯗꯣ ꯑꯩꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯕꯅꯤ. ꯅꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯔꯒꯅꯤ. ꯂꯩꯈꯥꯕꯤꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯥꯗꯣꯏ ꯇꯝꯅ ꯂꯪꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯥꯔꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯑꯣꯏꯅ ꯌꯨꯡꯍꯜꯂꯝꯃꯤ. ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯂꯩ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ. ꯏꯕꯨꯡ, ꯀꯔꯤꯅꯣ ꯏꯕꯨꯡꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤꯗꯃꯛ ꯏꯕꯨꯡꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯅꯣ ꯏꯕꯨꯡꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯂꯩꯈꯥꯕꯤ ꯅꯣꯛꯇꯨꯅ, ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯥꯒꯠꯂꯤ. ꯊꯧꯅꯥ ꯐꯔꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯍꯥꯛꯄꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕꯤꯗꯕ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯀꯥꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯂꯨꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤꯗꯃꯛ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯠꯊꯣꯛꯄ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯃꯍꯥꯛꯄꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤ. ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯟꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯤ ꯑꯃꯅ ꯁꯣꯛꯂꯨꯔꯕꯗꯤ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯄꯥꯔꯤꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯈꯨꯗꯛꯇ ꯈꯨꯟꯗꯨꯅ ꯂꯩꯈꯥꯕꯤ ꯇꯝꯅ ꯂꯪꯂꯛꯂꯝꯃꯤ. ꯂꯩ ꯑꯗꯨꯅ ꯂꯩꯈꯥꯕꯤꯒꯤ ꯃꯁꯥꯗ ꯍꯦꯛ ꯁꯣꯛꯄꯒ ꯂꯩꯈꯥꯕꯤꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ. ꯊꯥꯗꯣꯏꯅ, ꯏꯕꯨꯡꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ? ꯏꯕꯨꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯤꯒꯨꯝ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯀꯣ ꯏꯕꯨ? ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯗꯦ. ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯑꯩꯅ
ꯑꯁꯨꯝꯅꯒꯤ ꯋꯥꯏ ꯑꯃꯈꯛꯇ ꯇꯥꯖꯒꯦ ꯍꯥꯏꯌꯨ ꯏꯕꯨꯡ ꯀꯔꯝꯕ ꯋꯥꯏꯅꯣ ꯅꯍꯥꯛ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯅꯪꯅ ꯍꯥꯏꯌꯣ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯏꯕꯨꯡ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯅꯨ ꯑꯩꯍꯥꯛꯄꯨ 이몽기 분시수빠 세발 너무 방한 비유이고 아야고 타덕두는 짠비기도 ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯗꯨꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯄꯥꯔꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯏꯀꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯔꯤꯕꯨ ꯀꯟꯕ ꯉꯝꯂꯝꯃꯤ ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ